Democracy ase miyam gi laingak ni di hairagasu miyam gi right khongoi naba manba thawong kya satharakpa sina lamdam asigi miyam tumina election pham thoktre haina cultural activist Ningthoucha Lancha na phongdorakli wafam asing asi wangkhai angom laikai mandapta pangthokiba phambai mifamga mari lainana pawmi singda Ningthoucha Lancha na phongdokibani hayengdagi hauduna tha sigi kunmathoi fawba sathagadoriba Black September gi matangda palladuna Ningthoucha Lancha na hai British ki makutage Manipur ningkha tamlaba matong Manipur gi oiba mapung faba assembly ama kumjali singamaga chamapan nifugani panda lingduna Manipur Constitutional Act 1947 laikhraba matong kumjali singamaga chamapan nifumapan gi September kunmathoida Manipur gi ningthau Budasandra Silongda kauraga namduna merger agreement sign tawhanki Hauzik lamdam asida thokliba irang asi thamari mapung faraktuna irang asina lamdam asigi miyam langkoi chalaga thamliba amade namduna merger agreement sign tawhankiba ani asigi manaba saglon asi yaningdaba phongdoktuna September 3 dagi kunmathoi fawba Black September gi kongjang asi pangthokadabane May 3 dagi kuki khulai paibasingna maitai micham miyam da Genocidal Act chathaduna kham thengna awaba piri irang asina maram oiraga lamdam asida internet service thingsinkiduna miyam gi right matli Manipurda constitutional crisis thokduna miyam da hauzik lairiba lengak asigi matangda hena chamamnaba fawhali Assam Rifles sing asi kuki khulai paibas singa kusamnaba mali haina report tawruba RPI Atua legi National Secretary Mahesor Thongnawjamda legal notice tharakpa asi freedom of speech singnarakpani haina lawi haina su mahangna phongdoki Paumi singa unabaduda Ningthoucha Lancha na makatana hayengdagi hauraga thasigi kunmathoi fawba pangthokadoriba Black September kongjang manungda Manipur gi mafam khudingmakta amuba fira singkatuna aikhoigi right tanba amade thokliba constitutional crisis ase loisinaba taksinsi numit sing asige manungda consultative forum political party ge apunba mifam amade lairiba love Toijainaraba Maitei Laikai gi Thengnariba awaba asi common platform amagi makhada chatminaba yanaba honabagi khongjang kaya pangthokani hainasu mahangna makataki Hauji Manipur se constitutional crisis thobani aikoi de lairiba lingak sikarino aikoi de lairiba system sikarino aikoi se military rule la police state la na democratic state la haibasi amna confusing oiba aduga even assembly fambagi mawong tokthoriba mayam sida democracy haibase miyam gi lengak ni di haraga miyam siamna thawoi usittaba nataga miyam gi right si khongoi na ba manba mayam ma changsilakpanina sigumba sida koi miyam aikoi si tumina laithokpam thokte na khanjara kanda aikoi bu tasengna sigumba laijaramba miyam gi right asibu matpa hogiba numit September gi tang kumathoi lising masmapan nifuga mapanda Manipur gi Maharaj Budasandra Busilong da kauraga namduna under duress tamaza agreement sign tokiban numit Manipur Defense Day hauji thamari sura phawda langoi chalaga seize tawraga ekoi thamba ani asi manaba saklon asi ekoina khanjara kanda haidiba September gi thazat asi ekoina amuba September na pangthok chabani